Hãy số yết bạn. Hãy số yết bạn. Subscribe với yam da chân trở cho sim. Ngasi ikhina chajadorisi sida leizare. Hi ma'am, ngasi mathel di cham cham boy na sa dore. Tharoi kang hau ne, yerum hau ba ma ne, mimi singju maya singju ma. Mimi singju khata nate. Maya Amaga champut amaga. Siwan cha thara age. Charawan. Singju ga yong yong na sala ga. Hau ai. Ado mo cha do ke. Pu thaw ne. Hả? Chọn ra về cái đồng hảo đẹp không được. Tharoi khonna ba chatlingai da charaga henba ngamba mini se. Mi chali ni be ba. Apu si ga ha ba ne. Tharoi yang kula pa se. Ngai mai pho mi ya de. Lai ra ba gi mukbang channel ni na ko. Lai me ma chen dau si. Ayo mayamna kay sahaninge habdo kami da habiramo. Mayamna hayar ki paisa lagte. Adungo na sa atin ha mayang itam da khalaga. Kobi gumba. Thấy một em xài à, một mà tùm sao rồi nó. Anh hai tro nang gi moro ki lai rem ni na. Mà căng ở trong xe rồi. Hả? Chắc là mày làm giam học rồi. Thôi. Mày làm sao nữa rồi khuya nào? Em bài là có cái gì? Mukbang channel gì? Đúng rồi đi đâu rồi lắm kìa. Yare zaro chabam thokpa khara sa sallaga miwa khara ngangnaraga loi ga tawo punsi Sa ka yam to udre. Mu thu bi ga ko bi ga na. Ni ga ko ka. Ngon te. Ko lo na ko ni da. Lok thung ba sida ba Lo thung bi da oi na. Mitru bi je singju je da sakkom tok san ge ko. ya wai kai no ai mai ula sa ri ko ya so je ngam je ba sa ba je ngam sa ba do Pen sao rồi. ya re be ba du mu tau da ne ma tan je ma nga ga a yo nam tha ba Hả? mayam jing je su kha ying biu ka do ko je Cho bữa ra nào. Sâu sâu của nó thôi. Nãy mình nào rồi nó cây rồi kìa. Cái mình đi ngoài. thôi nè focus bây giờ tham gia hay là tham gia đi qua qua là bây giờ cái gì hai bên đó Mẹ em hay tới luôn yên nhiều quá sao lấy là gì mới tiền rồi lấy rồi trọ sao lấy từ bên đó tôi chả nên là sao tôi không phải làm ta lúa ai đi vật thi vật em thầu này nè mẹ em có thấy sao tao nói chọn nhưng mà sao lên trong nè phải tàu với dòng sao không xin lọ tôi không nhận được mẹ em cái máy xay nó không thì nó sẽ lép không xem mà cái gì không đi qua sao tụi em làm đồ ấy thằng này em phao này bạn sao ra hết là cái này bạn cái sẽ được gì chara he laga labuk ta tharoi khun ba charu bani mayam gi damak ta sajara kena đây là sao vậy bạn bit to không biết được khuyên bây giờ hả
ꯃꯨꯛꯕꯥꯡ ꯇꯧꯕ꯭ꯔꯥ ꯉꯛꯀꯁꯤ ꯀꯦꯟꯗꯕ ꯑꯃ ꯌꯥꯎꯔꯒ ꯀꯩꯅꯣꯝ ꯇꯧꯔꯦ ꯋꯥꯏꯒ ꯑꯩꯗꯤ ꯐꯝꯐꯝꯁꯦ ꯅꯥꯇꯩ ꯆꯥꯗꯕꯒꯤꯀꯣ ꯃꯤꯠ ꯇꯦꯕꯜꯗ ꯈꯤꯇꯪ ꯏꯟꯊꯣꯛꯁꯤꯁꯨ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯁꯟꯇꯔꯤ ꯅꯥꯟꯗꯔꯦ ꯌꯥꯗꯦ ꯂꯥꯏ ꯑꯣꯛꯅꯕꯩꯅꯦ ꯈꯪꯉꯕ꯭ꯔꯣ ꯂꯥꯏ ꯑꯣꯛꯅꯒꯟꯕꯩ ꯁꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯅꯕ ꯖꯟꯇ꯭ꯔ ꯑꯝꯇ ꯁꯤꯌꯨꯗꯅ ꯑꯗꯨꯗꯤ ꯈꯪꯗꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯨꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯦ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯑꯩ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯇꯧꯕ ꯌꯥꯔꯔꯣꯏꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯣꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯦ ꯁꯤ ꯍꯥꯏꯗꯗꯤ ꯀꯩ ꯍꯥꯏꯌꯣ ꯍꯣꯏ ꯍꯥꯏꯔꯣ ꯆꯨꯝꯃꯦ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝꯗꯣ ꯁꯤꯟꯅꯖꯔꯕꯅꯤ ꯆꯥꯅ ꯊꯛꯅꯕꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯦ ꯑꯩꯈꯣꯏ ꯑꯗꯣ ꯇꯧꯖꯔꯛꯇꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯕꯨꯗꯤ ꯇꯧꯔꯤꯀꯣ ꯃꯌꯥꯝꯁꯦ ꯋꯥꯅꯕ ꯃꯇꯝ ꯍꯣꯏ ꯑꯣꯏꯌꯦꯕ ꯋꯥꯅꯕ ꯃꯇꯝꯗꯤ ꯑꯣꯏꯌꯦ ꯗꯁꯥꯁꯦ ꯑꯗꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯌꯥꯝ ꯋꯥꯏꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯀꯣꯔꯣꯅꯥ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯥꯟꯅ ꯑꯃꯨꯛ ꯑꯅꯤꯅ ꯑꯃꯨꯛ ꯏꯁꯤꯡ ꯅꯣꯡ ꯍꯩꯊꯕꯤꯔꯛꯑꯦ ꯑꯗꯣ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯩ ꯉꯥꯛꯇꯅꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯩ ꯅꯠꯇꯦꯅꯦ ꯎꯆꯤꯅꯅꯦ ꯎꯆꯤꯅ ꯑꯣ ꯆꯨꯝꯃꯦ ꯎꯆꯤꯅꯅꯦ ꯎꯆꯤꯅꯅꯦ ꯎꯆꯤꯅ ꯎꯆꯤꯅ ꯍꯨꯜꯂꯛꯄꯗꯒꯤ ꯈꯤꯇꯪ ꯈꯤꯇꯪ 1 hour ꯆꯨꯛ ꯂꯥꯎꯅ ꯁꯟꯗꯣꯛꯈꯤꯕꯅꯦ ꯃꯥꯅꯤ ꯆꯨꯝꯃꯤꯅꯦ ꯍꯥꯏ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯏꯌꯥ ꯅꯨꯄꯥ ꯑꯁꯣꯝꯗ ꯋꯥ ꯉꯥꯡꯉꯛꯑꯦ ꯏꯌꯥ ꯅꯨꯄꯥ ꯃꯔꯝ ꯃꯣꯛꯄ ꯑꯃ ꯂꯩ ꯃꯌꯥꯝ ꯅꯣꯡꯃ ꯌꯥꯎꯍꯜꯂꯛꯀꯦ ꯚꯤꯗꯤꯑꯣꯗ ꯃꯁꯛꯀ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯅ ꯄꯨꯂꯞ ꯀꯦꯟꯗꯣꯏꯖꯥꯠꯅꯤ ꯏꯌꯥ ꯅꯨꯄꯥꯅꯦ ꯍꯥꯏꯖꯤꯟꯕꯒ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯥꯕꯗꯨ ꯂꯣꯏꯁꯟꯖꯔꯛꯑꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯩ ꯍꯥꯏꯅꯤ ꯃꯔꯨꯒꯨꯝꯕ ꯌꯥꯎꯗꯕ ꯑꯣꯏꯕꯩꯔ ꯀꯩꯅꯣ ꯖꯔ ꯏꯁꯟꯒꯦ ꯍꯥꯏꯕ ꯍꯦꯛꯇ ꯑꯗꯨꯒꯅꯦ ꯅꯪꯁꯦ ꯆꯥꯛ ꯂꯥꯝꯕꯗꯣ ꯆꯥꯛ ꯅꯪꯁꯨ ꯂꯥꯝꯃꯤꯗꯅ ꯑꯩꯅ ꯑꯩꯁꯨ ꯉꯁꯥꯏ ꯂꯥꯝꯃꯦ ꯉꯁꯥꯏꯗꯩ ꯂꯥꯝꯃꯦ ꯍꯥꯏꯗꯣ ꯍꯥꯎꯁꯨ ꯍꯥꯎꯕ ꯃꯊꯦꯜꯁꯦ ꯆꯝꯇꯛꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯊꯦꯜꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯊꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯅꯣꯏꯖꯣ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯋꯥꯅꯤ ꯀꯥꯏ ꯀꯥꯏꯔꯝꯗ꯭ꯔꯦ ꯑꯗꯨꯔꯣ ꯂꯤꯞꯁꯇꯤꯛ ꯇꯩꯅꯕ ꯃꯌꯥꯝ ꯀꯔꯤꯝꯇ ꯅꯠꯇꯦꯀꯣ ꯂꯦꯟꯗꯣꯏꯁꯦ ꯁꯤꯡꯖꯨ ꯈꯛꯇꯅꯤ ꯉꯁꯤꯒꯤ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯀꯣꯕꯤꯁꯤꯒ ꯑꯣꯏꯅ ꯆꯥꯒꯦ ꯊꯔꯣꯏ ꯏꯔꯛꯀꯦ ꯂꯩꯔꯤꯁꯦ ꯌꯥꯏ ꯅꯪ ꯈꯥꯛꯑꯝꯕꯅꯤ ꯃꯌꯥꯝ ꯊꯔꯣꯏ ꯀꯥꯡꯍꯧꯁꯦ ꯃꯇꯝ ꯌꯥꯝ ꯀꯨꯏ ꯆꯪꯉꯦ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯅꯤ ꯑꯃꯨꯛ ꯐꯨꯠꯀꯅꯤ ꯑꯃꯨꯛ ꯀꯣꯠꯊꯣꯛꯀꯅꯤ ꯑꯃꯨꯛ ꯆꯥꯝꯊꯣꯛꯀꯅꯤ ꯊꯣꯡꯒ ꯇꯧꯔꯒ ꯑꯃꯨꯛ ꯁꯦꯡꯅ ꯑꯗꯣ ꯑꯃꯨꯛ ꯆꯥꯝꯊꯣꯛꯀꯅꯤ ꯍꯌꯦꯡꯗꯤ ꯀꯩꯅꯣ ꯅꯪ ꯀꯩ ꯊꯣꯡꯅꯤ ꯍꯥꯏꯒꯦ ꯍꯌꯦꯡꯂꯣ ꯃꯥꯅ ꯊꯣꯡꯉꯛꯀꯅꯤ ꯑꯩꯅ ꯆꯥꯕꯤꯔꯛꯀꯅꯤ ꯍꯌꯦꯡꯒꯤꯅ ꯌꯦꯟꯒ ꯊꯔꯣꯏꯒ ꯃꯌꯥꯝꯒꯤ ꯑꯣꯛꯀ ꯊꯔꯣꯏꯒ ꯆꯥꯏꯌꯦ ꯏꯕꯥꯅꯤꯗꯤ ꯌꯦꯟꯒ ꯊꯔꯣꯏꯒ ꯇꯧꯔꯒꯦ ꯌꯦꯟꯒ ꯑꯗꯨꯒ ꯊꯔꯣꯏꯒ ꯑꯣꯏꯅ ꯆꯥꯖꯔꯛꯑꯒ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯥꯝꯗ ꯇꯦꯁꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯌꯣ ꯂꯥꯛꯍꯜꯂꯣ ꯇꯪꯈꯥꯏ ꯌꯦꯟꯅꯔꯁꯤ ꯅꯪ ꯃꯅꯥ ꯉꯥꯛꯇꯅꯤ ꯆꯥꯏꯗꯣ ꯏꯕꯦꯝꯃ ꯃꯔꯨꯁꯦ ꯈꯔ ꯂꯧꯅꯦ ꯁꯥꯏꯕ ꯉꯝꯗꯦ ꯃꯌꯥꯝ ꯁꯤꯡꯖꯨꯗꯪꯅꯦ ꯃꯍꯥꯎ ꯇꯧꯔꯦ ꯉꯁꯤꯗꯤ ꯁꯤꯅ ꯂꯥꯁ ꯆꯥꯛꯈꯣꯝ ꯇꯥꯔꯦ ꯍꯥꯎꯋꯦ ꯆꯥꯅ ꯇꯧꯖꯕꯩꯔ ꯀꯩꯅꯣ ꯂꯝꯕꯥ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯆꯥꯕꯤꯌꯣ ꯅꯣꯡ ꯐꯥꯗꯣꯛ ꯑꯗꯨꯝ ꯆꯝꯅ ꯍꯥꯎꯕ ꯅꯠꯇꯦꯗ ꯍꯥꯎꯅ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯝꯅ ꯍꯥꯎꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯃꯍꯥꯎ ꯂꯩꯅ ꯍꯥꯎꯕꯒ ꯃꯍꯥꯎ ꯍꯥꯏꯕꯗꯣ ꯂꯩ ꯍꯣꯏ ꯃꯔꯣꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯁꯨꯅ ꯊꯥꯛꯄꯤꯔ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯍꯥꯎꯔꯅꯤ ꯃꯥꯅꯦ ꯃꯤꯁ ꯉꯁꯤꯒꯤꯗꯤ
맘 ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯏꯅꯗꯕ ꯌꯥꯊꯪꯅꯤꯖꯔꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ 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 ꯕꯥꯏ